KUMJA Lising ani kundagi chahi asi PHAOBA manungda National Security Guard AMADI ASSAM Rifles YAONA Tongan Tonganba Central Armed Police Force CAPF Tagi Personal Lising Yankai Mangaga Chamnga Yankai Manga Thabaktagi POTHAKHRI HAINA Ministry of Home Affairs Nara RAJYA SABHA PHONGDOKHRE Home Affairs ki Ministry of State ni Chanan Raina House the Thamkiba report amagi matung ina CAPF personnel listing ni futeret ka chamapan marifutara mathoi voluntary retirement loki aduga personal listing taret ka chatrok humpu marina Thabaktagi resign toki masigi mathakta haukiba chahi manga asida personal chatret kuntrana suicide toduna siki haina Deccan Herald na report tori report aduna hai tha asigi marida Rajya Sabha da senior Congress MP Mukul wasnikna hanglakiba wahang amagi pakhumda Home Affairs ki Ministry of State ni Chanan Raina pakhum asi ayiba cherol oina pi kibani report adagi matung ina KUMJA Lising ani kunda personal listing taret ka chatruk marifu mari voluntary retirement amadi resign toki personal masing asi KUMJA Lising ani kun mathoida listing tarani thoiga tara hundoiga hengalaki aduga KUMJA Lising ani kuni thoida khwaidagi yamba oina personal listing tarani thoiga chahum Humputara mathoi voluntary retirement amadi resign toki KUMJA Lising ani kulhumdoigi oina personal listing tarani thoiga chahum ani voluntary retirement loki aduga chahi asigi oina hauzik fawda personal listing taramathoiga chama marifu manga voluntary retirement lokre Thabaktagi resign tokiba singi oina KUMJA Lising ani kunda personal chatret marifu tara humdoi oiki adum chatliba chahi asigi oina resign tobagi chang asi saruk ahum rom hengat laktuna hauzik fawda personal listing aniga chamri kuntra mari resign tokre KUMJA Lising ani kun mathoida personal listing amaga chani nifu mapan resign toki hairi